ꯌꯥꯝ ꯁꯥꯕꯁꯦ ꯆꯅꯝ ꯆꯥꯔꯗꯤ ꯐꯖꯔꯅꯤ. ꯃꯤ ꯅꯣꯏꯅ ꯇꯣꯠꯂꯦ. ꯑꯗꯨꯅ ꯍꯥꯎꯔꯤꯅꯤ. ꯑꯗꯨꯅꯤꯗ ꯃꯌꯥꯝ. ꯉꯁꯤꯒꯤ ꯃꯨꯛꯕꯪꯁꯤꯗꯤ ꯄꯥꯔꯨꯛ ꯀꯥꯕꯤ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯁꯤꯒ ꯃꯆꯤꯗ ꯀꯣꯠꯅꯕ ꯇꯣꯅꯤꯡꯈꯣꯛ ꯂꯩꯔꯦ. ꯃꯌꯥꯡꯇꯣꯟ ꯑꯃꯅꯤꯁꯨ ꯌꯥꯎꯔꯦ. ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯟꯗꯂꯥ ꯉꯥꯗꯣ. ꯑꯗꯨꯒ ꯑꯁꯤꯒ ꯀꯩꯅꯣ ꯂꯩꯔꯦ. ꯉꯥ ꯃꯔꯨꯝ ꯕꯣꯔꯥ. ꯔꯧ ꯃꯔꯨꯝꯒꯤ ꯕꯣꯔꯥꯅꯤ. ꯇꯤꯜꯍꯧ ꯆꯅꯝ ꯐꯖꯅ ꯍꯥꯞꯄ ꯁꯨꯒꯥꯏꯔꯒ. ꯈꯥꯃꯦꯟ. ꯆꯅꯝ ꯈꯔꯁꯨ ꯂꯩꯔꯦ ꯑꯁꯤꯒ. ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯈꯣই ꯚꯤꯗꯤꯑꯣꯁꯤ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ. ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ. ꯑꯩꯒꯤ ꯀꯟꯗꯂꯥ ꯉꯥꯁꯦ ꯃꯔꯨꯗꯤ ꯌꯥꯎꯕꯅꯤ. ꯑꯉꯥꯡꯁꯤꯡꯅꯗꯤ ꯆꯥꯕ ꯉꯝꯗꯕꯅꯤ. ꯑꯗꯣ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯃꯌꯥꯝ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ. ꯍꯥꯎ. ꯑꯁ ꯄꯥꯔꯨꯛ ꯀꯥꯕꯤ ꯏꯔꯣꯝꯕꯁꯤ ꯐꯖꯅ ꯍꯥꯎꯔꯦ. ꯆꯥꯕꯗ ꯈꯔ ꯇꯞ ꯆꯥꯎ ꯈꯪꯕ꯭ꯔꯥ. ꯉꯥ ꯃꯔꯨ ꯐꯖꯅꯤ. ꯑꯩꯕꯨꯗꯤ ꯀꯩꯝ ꯇꯧꯔꯣꯏ. ꯌꯦꯡꯉ ꯆꯥꯎ. ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯤ ꯐꯖꯅ ꯍꯥꯎꯔꯦ. ꯈꯥꯃꯦꯟ ꯃꯌꯥꯝ ꯄꯣꯠ ꯆꯥꯕ ꯍꯥꯎꯕꯅꯤ. ꯇꯣꯔꯕꯣꯠꯁꯤꯒ ꯄꯛꯅꯕꯅꯤ. ꯍꯥꯎ. ꯃꯌꯥꯝ ꯆꯅꯝ. ꯄꯣꯔꯛ ꯀꯥꯕꯤꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯆꯥꯔꯤꯁꯦ ꯑꯍꯥꯟꯕ. ꯕꯖꯥꯔꯒꯤ ꯂꯩꯕ ꯅꯠꯇꯦ. ꯑꯩꯅ ꯎꯕ ꯃꯐꯝꯗꯩ ꯆꯥꯏ. ꯕꯖꯥꯔꯗꯤ ꯂꯩ ꯌꯥꯗꯦ. ꯀꯟꯖꯥꯁꯤ ꯃꯌꯥꯝ ꯍꯥꯎꯋꯤ. ꯃꯍꯥꯎ ꯌꯥꯎꯋꯦ. ꯍꯣꯏ ꯏꯆꯝ ꯆꯝꯕ ꯉꯥꯗꯣ ꯅꯠꯇꯦ. ꯃꯍꯥꯎ ꯌꯥꯎꯋꯤ. ꯑꯣꯏꯅꯝꯃꯤ. ꯌꯥꯝ ꯂꯥꯛꯑꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. Meyam maru. ꯄꯣꯔꯛ ꯀꯥꯕꯤ ꯏꯔꯣꯝꯕꯁꯨ ꯍꯥꯎꯔꯤ. ꯑꯍꯥꯟꯕ ꯆꯥꯕꯅꯤꯅ. ꯀꯟꯗ꯭ꯔꯥ ꯊꯣꯡꯕꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ. ꯍꯥꯎꯋꯦ. ꯑꯅꯤꯃꯛ ꯍꯥꯎꯔꯝꯃꯦ.
ꯌꯥꯝ ꯍꯨꯃꯥꯡꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯁꯥꯕꯁꯦ ꯆꯅꯝ ꯆꯥꯔꯗꯤ ꯐꯖꯔꯅꯤ ꯐꯕꯨ ꯐꯖꯔꯗꯤ ꯁꯥꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯇꯣꯅꯤꯡꯀꯣꯛ ꯑꯃꯈꯛ ꯂꯩꯔꯦ ꯏꯔꯣꯝꯕꯁꯦ ꯂꯣꯏꯁꯤꯜꯂꯒ ꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯁꯤ ꯕꯣꯔꯥꯁꯤꯅ ꯏꯍꯥꯎ ꯍꯥꯎꯏ ꯍꯦꯟꯕ ꯑꯩ ꯕꯣꯔꯥꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ ꯆꯥꯔꯣꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯈꯤ ꯀꯟꯖꯥ ꯉꯥꯁꯦ ꯍꯥꯟꯅ ꯆꯥ ꯂꯣꯏꯔꯤꯒꯦ ꯑꯩ ꯋꯥ ꯉꯥꯡꯉꯔꯣꯏꯒꯦ ꯑꯃꯨꯛ ꯍꯨꯟꯗꯣꯛꯀꯅꯤ ꯑꯩ ꯕꯣꯔꯥ ꯋꯥꯏ ꯅꯪ ꯊꯣꯡꯉꯤ ꯕꯣꯔꯥ ꯃꯤ ꯆꯥꯏ 하모니는 나는 뭘 하고 있어. Bữa ăn thì chả ra, chả rồi đi đi. Cái bữa sao vậy sao? Mẹ anh bữa hào thì cái gì nó không bà. Anh là nè, ngang mà luôn gần nhá, để cho chắc hạt rồi. Mà làm gì với chun nào hạt đây? Phải dặn em bi nồi nạt tuột này. Anh nó hào vì mẹ. Anh đừng đi ra mẹ.
nó hậu bữa là thật thôi Asin mẹ cũng cho lấy đó. rồi là Bây giờ rồi gì? hai anh trai vậy Ngam ai cái xin nào le? Bao nhiêu xin nào le? mà rồi anh tôi sáng thằng cái mà rồi ta không phải Bora mani kali ya. Rồi ngam aku video sen ngai video tar ka de. Like to bi mo aduga aku channel je no bo phang video sin nào xin subscribe to bi đó. Bell icon jo all tham bi đó. Làm sao cho lời với nó mà tác gì đã cái này xin em. Bye bye.